2022 FIFA World Cup की emerging oiba wafam khara mayamna khangnaba wani FIFA World Cup prithibida oiba play gi event sing dagi mana khwai dagi chawi yengbasu heli Olympic amadi cricket World Cup dagi sumana heli 2022 FIFA World Cup ahan boina Arab country amada oirani Qatar da Arab country na amuk fawba asigumba hosting asi tawkhidri Qatar apik palaibak ni makhoi gi population 30 lakh muk Bagi wani adubu World Cup asigi maramna country asida lakh taramanga henna mi laksin gadawri FIFA World Cup June aswai the European country na host tawrati tawi adubu Qatar da sabana maramoiraga November da thamkibani 20th November dagi sanakibana 18 December da loidawri ni yamna interesting oiba wafam amana FIFA World Cup ki matamda achu events kaya toktoki World Cup ki maramna loss oigatra khanbadagi khudamoina achu concert kumba achu film release tawgumba 2018 gi 21st May the film ma release tawki mingna Jurassic World Fallen Kingdom kawi asumna high film assassin tanba waki next month the FIFA World Cup haukiba maramna aduga handaki World Cup ase haujik phawbagi manungda khwaidagi expensive oi hairi maramdi Qatar na masibu host tawbagi damak $220 billion kharcha tawkhre Indian money da hairaga 17 lakh crore rupees ni hai khan bagi wang bagi wani Qatar da sen kayam lai khrabagi wano masigi amount ase 2010 da South Africa da uikiba football World Cup adugi chading dagi 7 times heli Qatar na event ase host tawbagi damak haujik phawba semba loidripu hai asukki matik fazan kre nalhan kre mapam kuding makhoi gi infrastructure 2010 da hosting right phangkhibani maldagi sem horakibani 8 tagi $10 billion makhoi na supnagi stadium sabada kharcha to thokre $15 billion hena kharcha tawkhre samudra da laiba island macha singda hotels villa na jingba sem sabada aduga $360 billion nabu Doha da metro sem sabada kharcha tawthokre punumak ase Qatar na 20 years asida masigi manungda speed ta ohen kibani asuk chawrba event asigi damak highest security gi sudarkar oiri maram masina Qatar na UK da haibadagi Euro fighter jet pire protection gi damak asigum bofam se oikidri fighter jet na security gi thabak tawkadori Qatar se yamna sai November da su asum khara sagani maram masina air conditioned football stadium ready ni Qatar na sem dana thamle madusu haukiba chahi khara dagi FIFA na World Cup game asida oiba decision singbu soidana ba technology kaya su pudokre maudagi hena game su nungai halle khudam moina 2014 da goal line technology introduced wi 2018 da VAR kopa aduga 2020 asidana laklagani SAOT haibati semi automated offside technology masigi mateng na offside ki decision lobada mateng oigani Qatar da handak ki World Cup ase stadium ni pan da sanagani masigi loinana anauba stadium kharasu ready da lai masigi manungda special stadium amaga lairi madugi ming stadium 974 kawi hai stadium asigi ming 974 kawbagi maramdi shipping container na masi completely sabani total 974 container na World Cup loiraga hairibu container singa se atop nation da pi kibiyani amorom da asum na so haibiyai Qatar gi hantak ki FIFA World Cup ase laingoi lamda marubhumi da stadium sem laga sana bani sanhan dorini Qatar na khwaidagi pikpa country su oire World Cup host obada aduga Muslim majority country amatana hana host okidri Qatar gi World Cup ase angak pagi masak oigadawri stadium yona satpagi damak metro gi mateng na lainung da lambi gi facility tambaga loinana laimai gi lambi da chatpagi facility su fajana piri hotel kaya jag galandura how food items Chinese Japanese Indians European dish amat tawat handana laibak ki mi lakpasingbu makhoi gi apam bagi matungina facility punamak pigadawri Europe kumna ingba temperature piduna stadium kaya da ayeng basingbu belhan gadawri while aroiba oina Qatar na $1 billion kaya kharcha tawre basidagi makhoi gi lap na karino masidi adom na haibiraklo thanks for watching